Imphal Turel Marilgi Toan Bamafamsingda Fattaba Ising Chentherakpagi Wathok ama lakliba asigi matangda Manipur Pollution Control Board ki sahbsingna chatuna yengsilure. Isingi sample loduna test tawbada suspended soil sediments sing yawba thengnare hairi. Amaromda Turel ising mosilakliba asi Turel khongnungda Nung kot pa amadi chambagi thabak chathabana maram oiraga motsin bani haiba khangbangamle haina Manipur Pollution Control Board ki member secretary Dr. W. Roshan na thamlakli. Lamfelda laiba Imphal West DC Complex laiba board asigi office Impact News ka akhanana unabamada Roshan na fongdorpada news channel amadi social media da Imphal Turel gi ising fatre haibagi report tawnarakpadagi Board asigi staff singna Imphal Turel gi maril oriba Sekmai Mongzam amadi Haingang area singdagi water sample lawre. Sample asigi final finding ama thubada fanglagani. Loinana report adugi matung inna thabak lawkhatkani hairi. Amaromda Turel khongnungda nung leingoi pekliba si logi matung inna concern authority dagi ayaba lawbra kari section thorang lawkhatli haiba yeksinba changi. Karigumba Turel digi nung leingoi pekpagi thaba si lepatharagadi ising motpa si adumak fakhigani haina member secretary sina thamlakli. Nambul Turel gi matang dasu matam kharagi mamangda Turel asigi ising yamna hena fatlamdaba adugi matungda board na concern department da cherol thaduna khanghanbadagi Turel ising amasu hanagumna motlamba adumakti oidre hairi. Hoigi staff team ama satuna hojiki stretches of the river do yengsin jarure yengsin mada koina hoji preliminary report haiba tare so da khara naiba thengnare ko do suspended solid si khara wange ado suspended solid si khara wang mai na koina masi ataba investigation sathari koina water testing report se hoji hapta ama mangda salubani ado koi water testing report se compile tawna ba kan hona jari masi ayam bana suspended solid koina yam na oina uiko tawba suspended oina tawba mapangi saru si khara henna yawba dona tawbi koigi report da koina sum yengmada physical oina yengmada do koigi testing tawraga di khangani adubo yamna thinna ko hazard soba chemicals ti yawbadi mande adubo koina testing tawra khangani chingnaba leiraga sum mapanda su dum thaba ye